Minister Dingona Union MOS Jayan Chaudhuriga unakre. Manipur Lengaki Skill Lever Employment Amadi Entrepreneurship Minister Haikham Dingona ngasi New Delhi gi Kausan Bhavanda Union Minister of State Independent Charge Jayan Chaudhuri unaduna state asida Skill Development University amalingkhatuna state asigi thabak fangdriba nahasing thabak pina bataksin kre haidi Minister Dingona Makhatana Union Minister da irang nanglaba state asigi tongan relief camp sing Leiba IDP singi damak akhanaba skill development amadi employment ga mari Leinaba scheme program khara lauthok pinabasu Union Minister Jayan Chaudhuri da taksin kre haidi editorial kalam mokangla pawdagi lehojarke Neetopsingna Leiba Pamlabadi Nollukna Leinaba Hotnafam Thok Manipur da punna khunda laita minari ba yelomi amadi immigrant migrant pumna makna apunbagi saktam da hiram amata da thugaina ba hotnabagi mahuta punna nungsi chanana himinana ba hotnafam thoi mapalam dagi changlakpa Neetopsingna Manipur bu machet thugaina ba hotnaba amadi yelomi singda hanthaba thaki mi yengna yengba tarabadi thoaning da ba pamdaba thodok kwa thok sing thoklakpa matamda Neetopsingna lamdam aseda tangdu leitaba punsirol da leiba ngamloi haibadu khangfam thoi Manipur da Neetopsingna ingna chikna hingba Pamlabadi furuk ki saktam amadi yelomi miyam da singna bagi mahut Nollukna chatpa mathau tai Neetopsingna apunbagi saktam thugairaga homeland semna bohonarak patarabadi apunbagi saktam ngagliba miyamna singnarakpa singi mayokta leptuna nakalani gi marakta angam tanabagi muknabagi wathok lan civil war thoklakpa matamda Neetopsingna lamdam asida leiba amadi hingba ngamloi asiguma laibak thiba thogdo asi thoandanaba Neetopsingna lamgi mapu saba amadi kwakna wahongi matu thetchilaga wahong sabagi thabak sing tawbagi mahudi helomi miyambu ikai khumnaba utpham thoi masigi ona dainabada law mapu yongna tanbagi thawong chathaduna punbagi saktam thugaina ba hotnaba tarabadi madugi paukhum pirakpada afaba mahei phangloi illegal migrant mireibak macha singna atopagi lam khudum chanduna munnabagi thawong chatharakpasi haukiba chahi 2023 May 3 dagi Kuki narco terrorist singna mitei miyamgi mathakta war crime chatharakhiba adu ngasi fawba loikham naidaba wathok leiriba sini numit chamanga ni suraba lan asigi warosin purakpa ngamdana leiribagi maramdi India lengangna illegal migrant Kuki singi marumda lepadagini haibada haimanba thokloi India government na Manipur bu leiba asigi mapung phaba state ni haina lawba ngamdabagi natraga India government na Manipur bu 1949 da namlaw lawsin khiba adu amuk hanna hanjil hangani haibagi pandamda khulai paibagi lalhau leiriba asigi mapangal thudeknaba narco terrorist singbu khunek oina landa halibra haiba langtaknaba wahang leitaba natte Khunek landa oirabadi India government na illegal immigrant Kuki terrorist sing ngak senduna thambadagi langi warosin purakpa ngamdribara haibasi nainaningai oi Indian Security Force na landarakliba terrorist sing ngak senbagi thabak chathadaba tarabadi langi warosin athuba matamgi manungda purakpa ngamlagani langi warosin puraknaba hotnabada Indian Security Force amadi state force sing yawdrabasu Maraibakpu thamoi sengna nungsiba amadi apunbagi saktam ngangnaba hotnabada thawai katpada pamuba leitaba amadi thawaidagi apunbagi saktam ngakpana hena lumna lawjaba mitei miyamda free hand tharabadi akangnaba atenba matamgi manungda Manipurgi leimaidagi Kuki terrorist singi khongul muthatpa ngamgani thajai Mitei singna Maraibaki damak thawai thabada pamudaba amadi mikhapona hingadabagi saruk sikibana saruk chama hena faikhan kiba makhoigi layoi khraba mapa mapu singi singli nauri chen kiba ngasigi makhoigi macha masu oiriba singi mafamdasu madugi ichel lairi khangbadagi Indian government gi luchingba singna makhoigi manglan amagi damak terrorist singbu ngak senduna thambadagi langi warosin prokpa ngamdana layakli bra haibasini India government na Kuki terrorist sing amadi mitei anigi marakta thokliba irangi matangda karamba mawongi warosin puraknaba hotnaribage haibadu khangandabana miyangi mafamda chamamnaba amadi mipaiba puhalibasi afaba khudam natte Lengakna thokliba wathok asigi warosin puraknaba hotnari haribadugi mawong matau miyamda khanganba tawdana lengaki apamba firepna warosin puraknaba hotnabada miyamgi aningba amasung apambagi mayokta oiraklabadi loikham naidaba wathok oirakloi hainingai leite foreign aggressor singi apambada warosin puraknabagi thawrang lokhotpa oirabadi masagi furupki apunba saktam ngagliba yelhomi singna kaidaunungda ayaba pirakloi haibasi khangna warosin puraknaba hotnaba tarabadi makha taba wathok lehendaba ngamgani haibagi thajaba lei Thailand ge Indian Embassy gi Northeast India representative oina Manipur dagi Sirlei Roy amuk hana khankhre Thailand ge Indian Embassy gi Northeast India representative oina Manipur dagi Sirlei Roy amuk hana khalle hairi mahapu Northeast India representative oina khalakpa asina India gi awangngpo state sing dagi Thailand da lakpa natraga Thailand da lariba sing da chobo mateng ama oibada natana Thailand amasung Northeast India ani gi marakta leinariba mari asi hena chechel halagani hairi
Sirulei haukiba chahi 8 ki mamangdagi Thailand da leirakhrabani hariba matam asida Thailand da leiriba Northeast India community da mahangna singthaningai oiba mateng kaya pangduna lakli Indian Embassy gi Northeast India representative khalakpa asiga mari lenana Sirulei roina hai chahi 8 Thailand da leirakpa asina chauba experience amaga loinana leibak asigi matangda hena khangba hengatle maram aduna Northeast India dagi lakpasing mateng pangnaba khudong chaba ama phangba asi aduki matik nungaiba fawi Northeast India dagi Thailand da matam kharagi lakpa natraga Thailand da thabak tawriba singna khudong chadaba mayong narakpa soidana paw phawbirau angama mateng pangjage haina mahangna makhatana phongdokhi panba yabadi Sirulei roina Northeast India Society gi co-founder amasung general secretary ama oina Thailand da Northeast India singi oiba singthaningai oiba support network ama sagatpa ngamkhrabani masigi mathakta mahangna Thai Ministry gi Education ga loinana Bangkok ta educator singi oiba event ama sinbada achoba thodang loduna Northeast India amasung Thailand gi educator singi achoba forum ama piba ngamkhre event aduda mahangna panelist oina wa ngangduna Northeast Indian sing maru oina nupi singna oja oibagi khudong chaba kaya Thailand lei haibadu mayek sengna khanganki event aduda mahangna AI gi matengna mahi masing tambagi matangda tongan wafam kaya su phongdokhibani mahangna mathau tarakpa matamda Northeast India dagi lakpa mioi singa achobo mateng kaya ngasi fawa pangduna lakli mamangna thokiba thodok amada Manipur dagi lakpa nupi anigi passport huran khibadagi khudong chadaba mayok naduna leiringai da mahangna pung 12 gi manungda emergency passport chahanduna mateng pangkhiba leikhre tonganba thodok amada masagi anaba amana khudong thiningai oiraba Meghalaya dagi mahiroi amada support pi khibasu leire haidi